ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒ ꯁꯝꯅꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯀꯤꯕ ꯑꯃꯗꯤ ꯑꯄꯟꯕ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯂꯩꯅ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯁꯨꯁꯤꯡꯅꯤ꯫ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯕ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯄꯨꯔꯛꯄꯒ ꯌꯥꯝꯅ ꯃꯔꯤꯗꯤ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯃꯅ ꯍꯦꯛ ꯍꯥꯏ ꯁꯦꯒꯥꯏꯕ ꯊꯨꯒꯥꯏꯕꯗꯤ ꯌꯥꯝꯅ ꯊꯨꯏ ꯑꯗꯨꯕꯨ ꯐꯣꯠꯆꯤꯟꯕ ꯁꯦꯝꯖꯤꯟꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ꯫ ꯃꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯌꯥꯅꯔꯕ ꯋꯥꯐꯝꯁꯨ ꯑꯣꯏ꯫ ꯂꯨꯔꯤꯕꯗꯤ ꯁꯦꯒꯥꯏꯔꯤꯕ ꯑꯃꯗꯤ ꯀꯥꯏꯔꯤꯕ ꯑꯗꯨ ꯐꯣꯠꯆꯤꯟꯅꯕ ꯑꯃꯗꯤ ꯁꯦꯝꯖꯤꯟꯅꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯂꯧꯈꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯋꯥꯍꯪ ꯑꯗꯨꯃꯛ ꯂꯩꯔꯤ꯫ 2019ꯒꯤ ꯃꯦ 3ꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯠꯇ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯂꯒ ꯄꯣꯈꯥꯏꯍꯜꯂꯛꯈꯤꯕ ꯑꯗꯨꯅ ꯑꯣꯏꯕꯁꯨ ꯌꯥꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ 2025 ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯆꯍꯤ 2ꯒ ꯊꯥ 8 ꯍꯦꯜꯂꯛꯄꯒ ꯂꯣꯏꯅꯅ ꯍꯥꯟꯅ ꯏꯔꯥꯡ ꯍꯧꯔꯛꯄꯗ ꯂꯩꯈꯤꯕ ꯐꯤꯚꯝ ꯑꯗꯨꯃꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯨꯞꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ, ꯂꯦꯖꯤꯁꯂꯦꯇꯔꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗꯤ ꯑꯇꯩ ꯊꯕꯛꯁꯤꯡ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯂꯧꯈꯠꯂꯤ ꯍꯥꯏꯕꯗꯤ ꯆꯨꯝꯃꯤ꯫ ꯔꯣꯗ ꯃꯦꯞꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ 2019ꯒꯤ ꯃꯦ ꯍꯧꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯐꯪꯗꯅ ꯃꯤꯈꯥ ꯄꯣꯟꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯨꯝꯅ ꯂꯩꯔꯛꯄ ꯃꯤ 50,000 ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯈꯔ ꯃꯈꯩ ꯃꯌꯨꯝ ꯂꯝꯗꯝꯗ ꯂꯩꯅꯕ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯑꯌꯥꯝꯕꯗꯤ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯌꯥꯎꯅ ꯂꯝꯕꯤ ꯈꯔꯗꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯅꯤ ꯔꯣꯗ ꯃꯦꯞꯇꯤ ꯋꯥꯍꯪ ꯑꯗꯨꯃꯛ ꯑꯣꯏꯔꯤꯕꯁꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯠꯂꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ, ꯃꯣꯔꯦ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯒꯤ ꯅꯠꯇꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕ ꯋꯥꯐꯝꯅꯤ꯫ ꯊꯕꯛ ꯁꯨꯡꯂꯧ ꯂꯧꯈꯠꯇꯕꯗꯤ ꯅꯠꯇꯦ꯫ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯅꯤꯒꯤꯗꯤ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯨꯅ ꯍꯟꯅꯕ ꯎꯈ꯭ꯔꯦ꯫ ꯍꯥꯟꯅꯁꯨ ꯈꯔꯗꯤ ꯍꯟꯖꯤꯟꯅꯈ꯭ꯔꯦ꯫ ꯂꯨꯔꯤꯕꯗꯤ ꯑꯌꯥꯝꯕ IDPꯁꯤꯡꯗꯤ ꯍꯧꯖꯤꯛꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ, ꯂꯩꯉꯥꯛꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯥꯕ ꯄ꯭ꯔꯤ-ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯁꯤꯡ ꯑꯃꯗꯤ ꯃꯤꯒꯤꯗ ꯇꯥꯡꯗꯨꯅ ꯑꯋꯥꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯍꯤꯡꯕꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯌꯥ ꯑꯃ ꯈꯥꯡꯉꯨꯊꯛꯇ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯂꯛ ꯑꯁꯤꯗ ꯆꯍꯤ ꯈꯔ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯊꯣꯛꯂꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯔꯛꯇ ꯍꯥꯟꯅꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯍꯔꯥꯎ ꯀꯨꯝꯍꯩ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯑꯃꯗꯤ ꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔꯗꯤ ꯄꯥꯡꯊꯣꯛꯅꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯌꯣꯜ ꯂꯝꯗ ꯄꯥꯡꯊꯣꯛꯄ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜꯗꯤ ꯇꯁꯦꯡꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯁꯔꯨꯛ ꯌꯥꯕ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯐꯝ ꯊꯣꯛꯄꯗ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯃꯔꯛꯇ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯟꯇꯤꯒꯤ ꯐꯤꯚꯝ ꯂꯩꯔꯒ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯗꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯄꯥꯡꯊꯣꯛꯂꯕꯅꯤꯅ, ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯂꯩꯔꯦ ꯍꯥꯏꯅ ꯂꯧꯔꯕꯅꯤꯅ IDPꯁꯤꯡꯁꯨ ꯔꯤꯐ꯭ꯌꯨꯖꯤꯒꯨꯝꯕ ꯄꯨꯟꯁꯤ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯂꯩꯉꯥꯛꯅ ꯊꯥꯈꯤꯕ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕꯒꯤ ꯀꯥꯎꯟꯠꯗꯥꯎꯟꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯅꯣꯡ ꯌꯨꯕ ꯌꯨꯝ ꯑꯣꯏꯒꯦꯔꯥ, ꯄꯥꯈꯪꯒꯤ ꯌꯨꯝ ꯑꯣꯏꯒꯦꯔꯥ, ꯆꯔꯥ ꯅꯥꯝꯃꯇꯕꯨ ꯆꯥꯒꯦꯔꯥ, ꯆꯔꯥꯕꯨ ꯍꯦꯟꯒꯦꯔꯥ, ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯃꯅꯤꯡꯇꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯅꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯉꯥꯛꯅꯁꯨ ꯃꯇꯝ ꯊꯥꯈ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯂꯛꯄ IDPꯁꯤꯡ ꯑꯥꯁꯥ ꯑꯃꯗ ꯂꯩꯔꯛꯈꯤꯕ ꯑꯗꯨ ꯊꯨꯒꯥꯏꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯃꯈꯥ ꯇꯥꯅ ꯊꯨꯒꯥꯏꯕ ꯆꯨꯝꯗꯦ꯫ ꯂꯩꯉꯥꯛꯅꯁꯨ IDPꯁꯤꯡꯒꯤ ꯑꯥꯁꯥ ꯊꯨꯒꯥꯏꯒꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ꯫ ꯑꯋꯥꯡꯕ ꯊꯥꯛꯇꯒꯤ ꯍꯧꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯃꯤꯇꯤꯁꯤꯡ ꯁꯦꯝꯗꯨꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒꯤ ꯄꯥꯎꯗꯤ ꯇꯥꯔꯦ꯫ ꯃꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯃꯥꯌꯣꯟ ꯆꯨꯝꯅ ꯊꯥꯡꯕ ꯇꯥꯏ꯫ ꯊꯕꯛ ꯂꯧꯈꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯗ ꯄꯪꯊꯣꯛꯇ ꯊꯣꯛꯄꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯃꯑꯣꯡ ꯆꯨꯝꯕ ꯔꯣꯗ ꯃꯦꯞ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯉꯥꯛꯅ ꯊꯕꯛ ꯂꯧꯈꯠꯄ ꯇꯥꯏ꯫ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯗꯕ ꯔꯣꯗ ꯃꯦꯞ ꯑꯗꯨ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯊꯕꯛ ꯇꯧꯔꯒ IDPꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯐꯪꯅꯕ ꯍꯣꯠꯅꯕ ꯇꯥꯏ꯫ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏꯔꯒ ꯊꯕꯛ ꯑꯣꯏꯅ ꯎꯗ꯭ꯔꯕꯗꯤ ꯑꯃꯗꯤ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯑꯣꯡ ꯇꯥꯔꯛꯇ꯭ꯔꯕꯗꯤ IDPꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯀꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯍꯥꯏꯕꯁꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯀꯥ ꯍꯦꯟꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ IDPꯁꯤꯡꯅ ꯁꯤꯔꯕꯁꯨ ꯁꯤꯅ ꯃꯔꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯂꯩꯍꯟꯗꯨꯅ ꯃꯑꯣꯡ ꯆꯨꯝꯅ ꯊꯕꯛ ꯂꯧꯈꯠꯇꯕ ꯇꯥꯔꯕꯗꯤ ꯃꯥꯌꯣꯛꯅꯒꯗꯕ ꯋꯥꯒꯗꯕ ꯑꯀꯟꯕ ꯐꯤꯚꯝꯁꯤꯡ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ IDPꯁꯤꯡꯁꯨ ꯃꯤꯌꯥꯝꯁꯨ ꯏꯔꯥꯡ ꯄꯥꯝꯕ ꯅꯠꯇꯦ꯫ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯉꯥꯛꯁꯨ ꯑꯗꯨꯃꯉꯥꯏ ꯏꯔꯥꯡ ꯄꯥꯝꯕ ꯅꯠꯇꯦ, ꯁꯥꯟꯇꯤ ꯂꯩꯍꯟꯕ ꯄꯥꯝꯗꯕ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯩꯉꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯃꯤꯌꯥꯝꯕꯨ ꯑꯃꯗꯤ IDPꯁꯤꯡꯕꯨ ꯊꯥꯖꯍꯟꯕꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯕ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯥꯏꯕꯗꯨ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯌꯥꯅꯕ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯑꯀꯤꯕ ꯑꯃꯗꯤ ꯑꯄꯟꯕ ꯂꯩꯇꯅ ꯆꯠꯄ ꯌꯥꯍꯟꯅꯕ ꯊꯕꯛꯇꯤ ꯁꯣꯏꯗꯅ ꯂꯧꯈꯠꯄ ꯇꯥꯏ꯫